Sanapati district ke Lungwiram da kuki furup ki gang khutpu amana Naga nupi ama bo nungthil pobop da fu chaiduna tamthiba mawong da chatharakhiba adubo Liangmai Naga Council Eastern Zone Manipur ki maikai de akan mamong da condemn tawrakli loinana pung kunmari ki manung da kuki furup ki makok thongba luchingba singna victim oiribi asida formal oina lale haizagadabani hairakli Kangpupi district ke Lungwiram village da Mulai Kuki village ki miyoi sing lagduna Liangmai Naga nupi ama fubada nadana yumpham semba thingkhiba ki tabahogdagi Makhan village area da total shutdown chathakrai lambida Naga furup ki miyam thoraktuna chathok sasin thingba ki thabak chathari Nakalamorom da ngarang kuki sing na chathakhiba thawong adubo Liangmai Naga Council Eastern Zone Manipur na kan mamong da yaningdaba phongdor pagaloinana tawdo du da chenari ba kuki sing ki mathakta action Naba Mari Lenaba Authority da Taksan Krai, Masig Matakta Pung Kun Mari Manungda Kuki Sing na victim Amasung Naga Miam da Lale Haizagadabani. Karigumba Tuminna Leshilabadi, Naga Miam ki Punsi Kanjanaba, Tabak Laukalagani Amadi, Maduda Thorakpa Fafata Gidaita Pumba, Kuki Sing na Puzagadabani Haina Section Warol Tamlakli. Panbay abadi ngarang Kangpupi District Manung Chanba, Konsa Khulga, Naknana Leriba ke Lungwiram Naga Village da Village Authority na Children Orphan Home amasung khulgi yum khara sanaba JCB sizinaduna laibak tiemduna yumpham thonki tanjaduda yumpham thonba yaroi haina Mulai Kuki village ki nahazingna law khongduna laklaga athingba pibada nadana chahi miyai chalabi Lungwiram Naga village ki nupi amada khut tharakpagi thodok thokhibani